ꯁꯤ ꯕꯣꯟꯁꯤ ꯃꯊꯧ ꯑꯅꯤꯅꯤ ꯁꯤꯒꯤ ꯕꯣꯟꯁꯤꯅ ꯑꯣꯡꯂꯤ ꯂꯦꯡꯕꯅꯤꯀꯣ ꯏꯄꯥꯏ ꯄꯥꯏ ꯂꯦꯡ ꯁꯥꯟꯅꯕ ꯁꯤꯁꯤꯅ ꯏꯄꯥꯏ ꯄꯥꯏ ꯂꯦꯡ ꯁꯥꯟꯅꯕꯒꯤ ꯁꯤꯒꯤ ꯃꯊꯧꯁꯤꯅ ꯊꯕꯛ ꯑꯅꯤ ꯂꯩꯌꯦꯕ ꯁꯤꯒꯤ ꯗꯣꯠ ꯑꯅꯤꯁꯤ ꯊꯕꯛ ꯃꯥꯟꯅꯗꯦꯕ sina thang na bagi thang makha gi dot sina mathang gi dot sina tension sang tok lam gi thabo si makok ta di darkar wa ni khut ta di darkar kai mo pot lam kan da thang do do mai sang do ko kitang ni di khangal lo ni ko thang do e khangal lo ni kitang lem lo ni adu ka samar da di sumai pai do do ma khut sang la na sang na pharak ta re adu tension da won timing da na mai tension na ni ado si tension lo re na akoina sida tension da le madu si le si se mo ra di ma ko chi mo sang na ba de mo aina si da sang do re ade mo ko su ka thang do re ado ma tu si la a la na swai de gi thang do ho re aina pam da di si de si ko thang de ko pam ne ado ma la na thang do re ji kai ma ka na ko ni si ko point pha ho da ba ne ado kai da thai next point next step chatringai da ahamba point se leingai sida control f si thara da di mathang ai koina thaba da thangdoga su yani adu kai mu matam da yadu yaw to si thangdo su si le a ma kong ta gi thangdo bi da taw dre ngi si le si ko thang dre se control f every point ku ding makta si da every point ku ding makta control f se maru we si na point pha ho ri ne नत्रगति कमाई तौरबनी है मतमदा एग्जांपल अम पीगे को सिदियो सिदैदा मासे चुम के पम्बसे अइना स्वाइस दैदा थांग रे सिदे तकलावना मासे बेतन ले तनी कई दैनो तांग एम दम ता हस अकोइ जे दावजेस ने एनिम तंबी दावजेस जी अकोइ स्टाफ सिंग से एनिमेशन की सॉफ्टवेयर सिंग अपडेट अपडेट टर्निंग अदुगा स्किल हिंगना बताइनी अतोपा एडिटिंग की करेगी फील्ड दी मकोई सॉफ्टवेयर मखल खरा पाइरी मकोइना हाइजबा फील्ड खरा जुले एनिमेशन से दी मकोई से अनोबा आक्ता वरी अदना एनिमेशन द पुसलागा कोई एनिमेशन की वीडियो लेंग हेना सांकनबा दी अकोई इसागी होबा एनिमेशन वीडियो सिंग मसिंग याम्बा मदी सांग पुथोक नमनबगी टारगेट तनी हुजे कोइना स्टाफ सिंग से एनिमेशन की ट्रेनिंग तौरिबनी द एनिमेशन की क्लास मसामा हुजे चथरी सबटाइटल हाबे प्लान से लइए अदम खोय अदम हापोना होना के याम तौर प्रोग्रेस स्माइले अदसी मोन ताको सिगी सिदैदा आइना माजे खाव पाए ले फल अदो आइना सिदैदा सिगे मथंदा स्वाइदगी मान पोट अमा लामने सि लामगेना मखुसे थांथले नतरगा खावजे थमगेना थांथले को मखुसे खावजे थमगे थांथला को कानजिदा आइना सांगदोंगेना सिदा सांगदोरे एग्जांपल नि को खरे हेन हेजला गुलिसे नोइना मयेक सेंग दुना मिको सोय मकोक खरा इंथोरे अदो अइना पामदि सिदैना सिबु खतंग इंथुरकने अदो मादि स्वाइदि इंथो होरमने बसिबो ओदो यमो si kaigiनो हाय कांदा आई सिदा कोन पाउ दबने अदो रगदि सिगी पोट से आइना सिदा लेबो मूवमेंट जे सिदा लेसिगा चमानबो अदुम याय हायबदि सिने कॉपी तो याय नत्रगा si jidi siga manaro हायरगदि si हापि से कानारो अदो सि कथता si नौना पाउदा asi हापि mai पाउदा अदो रगदि जि सि फारो मिना हांगदोगसु मकोक से थांगदोगसु सिगी मटेक से थांग ओके स्टारसन हाइबिरिबा कोई सबटाइटल हापगी मतंग तो कोई याम हराउजै यामना नुवाइजै कोई ब्रदरना सबटाइटल की हापगी मतंग दा कोई हेल्प तोगे हाइबिरिबा कोई याम नुवाइजै कोई नोट तोजगे कोई मतंग कोई हानति तम हापदि हापजबने कोई सबटाइटल से अददा सोमना स्टाफ मयाम की थबुक से सुम चिन्नाबदगी अमगा पुंचाई चाइना लेरे अदुना कोई सबटाइटल थोइना हापसे ngam हाइतारे अदो कोई अदम कना तौजरके अदम हाइजरके कोई अदुगा कोई
ꯀꯩꯃꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯪꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯀꯔꯤꯝꯇ ꯍꯥꯏꯖꯒꯦ ꯀꯩꯃꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯖꯟꯁꯦ ꯁꯤꯖꯟ ꯅꯝꯕꯔ 5ꯁꯦ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯖꯟ ꯅꯝꯕꯔ 6ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯔꯛꯀꯅꯤ ꯑꯗꯨꯕꯨ ꯁꯤꯖꯟ ꯅꯝꯕꯔ 6ꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏ ꯈꯔ ꯁꯦꯝꯃꯒ ꯍꯥꯞꯅꯅꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯂꯩꯖꯔꯤ ꯑꯗꯣ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯔꯒ ꯑꯩꯈꯣই ꯀꯩꯃꯤꯒꯤ ꯁꯤꯖꯟ ꯅꯝꯕꯔ 6 ꯑꯃꯨꯛ ꯑꯩꯈꯣই ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯔꯣꯖꯦꯁꯀ ꯑꯩꯈꯣꯏꯒꯤ ꯔꯣꯃꯦꯟꯁꯀ ꯃꯣꯏꯅꯤ ꯈꯛꯇꯪ ꯁꯨꯝ ꯋꯥꯔꯛ ꯇꯧꯔ ꯂꯩꯔꯝꯕꯁꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯄ꯭ꯔꯗꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯠ ꯑꯞ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯣ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯇꯨꯜ ꯑꯗꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯞꯗꯦꯠ ꯇꯧꯖꯔꯝꯕꯅꯦ ꯑꯩꯈꯣꯏ ꯃꯇꯝ ꯈꯤꯇꯪ ꯑꯞꯗꯦꯠ ꯇꯧꯖꯈꯤꯒꯅꯤ ꯑꯗꯣ ꯃꯁꯤ ꯑꯞꯗꯦꯠꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯑꯦꯅꯤꯃꯦꯁꯟꯒꯤꯗꯃꯛꯇ ꯐꯨꯜꯂꯤ ꯔꯦꯗꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒꯤ ꯂꯦꯡ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯃꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯄꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯤꯡꯂꯦꯝꯕ ꯑꯁꯦꯝꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟꯁꯦ ꯈꯔ ꯏꯝꯄ꯭ꯔꯨꯞ ꯇꯧꯍꯟꯁꯦ ꯌꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯏꯝꯄ꯭ꯔꯨꯞꯃꯦꯟꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯧꯅꯤꯡꯉꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯂꯤꯃꯤꯇꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯈꯤꯇ ꯑꯣꯏꯔꯁꯨ ꯁꯣꯜꯕ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯈꯟꯖꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯐꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟꯒꯤꯁꯦ ꯑꯃꯨꯛ ꯑꯞꯗꯦꯠ ꯇꯧꯖꯕꯅꯤ ꯑꯣꯀꯦ ꯁ꯭ꯇꯥꯔꯁꯟ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯑꯗꯒꯤ ꯋꯥꯏ ꯆꯀ꯭ꯔꯤ ꯁꯥꯅ ꯍꯥꯏꯕꯤꯔꯛꯄ ꯀꯩꯃꯤ ꯁꯤꯖꯟ 6 ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯗꯣꯏꯅꯣꯅ ꯍꯪꯕꯤꯔꯛꯏꯀꯣ ꯕ꯭ꯔꯗꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒ ꯁꯤꯖꯟ 6ꯁꯦ ꯑꯩꯈꯣই ꯄ꯭ꯂꯥꯟ ꯑꯗꯨꯝ ꯂꯩꯖꯩꯀꯣ ꯑꯗꯣ ꯁꯤꯖꯟ 6ꯁꯦ ꯍꯟꯗꯛꯇꯤ ꯈꯤꯇꯪ ꯐꯖꯍꯟꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯄ꯭ꯂꯣꯠꯇꯒꯤ ꯀꯦꯔꯦꯛꯇꯔꯗꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯇꯝ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯧꯖꯒꯦ ꯑꯗꯨꯒ ꯁꯤ ꯉꯥꯏꯕ ꯑꯣꯏꯅ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯀꯦꯅ ꯈꯜꯂꯀꯥꯟꯗ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯕ ꯋꯥꯔꯤꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯋꯥꯔꯛ ꯇꯧꯖꯔꯤ ꯑꯗꯣ ꯉꯁꯤꯁꯨ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯃ ꯍꯤꯡꯆꯥꯕꯤ ꯐꯨꯝꯕ ꯍꯥꯏꯅ ꯑꯩꯈꯣই ꯋꯥꯔꯤ ꯑꯃ ꯉꯁꯤ ꯍꯥꯞꯆꯔꯛꯀꯅꯤ ꯁꯤꯁꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯑꯗꯣ ꯁꯤ ꯋꯥꯔꯤꯁꯤꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯣꯀꯦ ꯕ꯭ꯔꯗꯔ ꯃꯌꯥꯝ ꯑꯩꯈꯣই ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯖꯥꯀꯤꯔ ꯁꯥ ꯈꯤꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯆꯤꯡꯂꯦꯝꯕ ꯑꯁꯤꯅ ꯑꯃꯨꯛ ꯇꯥꯛꯄꯤꯔꯛꯏ ꯀꯔꯤ ꯂꯝꯗꯅꯣ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯀꯩꯅꯣꯅꯦ ꯕ꯭ꯔꯗꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯕꯖꯥꯔꯗ ꯂꯩꯖꯩꯀꯣ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯕꯖꯥꯔꯗ ꯑꯩꯈꯣꯏ ꯍꯥꯡꯖꯕꯅꯦ ꯑꯩꯈꯣꯏ ꯇꯤꯚꯤꯁꯨ ꯑꯩꯈꯣꯏ ꯇꯤꯚꯤꯒꯤꯁꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯟ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏ ꯇꯤꯚꯤꯒꯤꯁꯨ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯆꯠꯂꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯣꯝꯗ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔ ISTVꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔ 127ꯗ ꯐꯨꯜ HDꯒꯤ ꯐꯪꯒꯅꯤ ꯑꯗꯨꯒ 128ꯇꯅ HD ꯑꯩꯈꯣꯏ ꯇꯤꯚꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯕꯅꯦꯀꯣ ꯖꯦꯝꯁ ꯇꯣꯡꯒꯣꯝꯅ ꯍꯥꯏꯕꯤꯔꯛꯏ ꯀꯩꯃꯤ ꯁꯤꯖꯟ 6 ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅ ꯍꯪꯕꯤꯔꯛꯏꯀꯣ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯀꯨꯏꯔꯔꯣꯏ ꯕ꯭ꯔꯗꯔ ꯈꯤꯇꯪ ꯉꯥꯏꯕꯤꯌꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅ ꯁꯦꯝꯍꯧꯗꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏ ꯈꯔ ꯁꯦꯝꯖꯔꯛꯀꯦ ꯉꯁꯤꯁꯨ नुमिदांग पुंग तरुक नत्रगा तरेट ताबा मतमदा अखोई फुंगा वारी हिंचाबी फुंबा हाइना वारी अमा अखोई हापचरकनी कोई टीजरदी अखोई सेमजदरेको अदो हापचरकनी सुमाइना अखोई फुंगा वारी अखोई मतम कितंग अखोई सेमजगे हाइबदी कैमिगी वारी स्टोरी लोइसिनबा गाइबो अखोई कितंग सेमजगे अदु लोइबा कांदा अखोई सुंसोइ सोइदना अखोई कैमी मयामना इचिनाव मयामना नुसिबीदना गाइबिरिबा अखोई कैमी सीजन 6 अखोई सोइदना हापचरकनी चिंगलेंबा सेम ताकपिरे टीवी येंबा फंगजरे ओके थैंक यू ब्रदर अखोई टीवी अखोई टीवी सु मयाम नुसिबीदना येंबिरिबसे अखोइगदि याम लाइबो फबने इसें सेंना हाइजरगदि
ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯁꯤ ꯈꯤꯇꯪꯅ ꯑꯩꯈꯣꯏ ꯔꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯌꯥꯔꯛꯇꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯅ ꯈꯤꯇꯪ ꯐꯠꯇꯕꯅꯤꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯝ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀꯨꯝꯕ ꯕꯦꯟ ꯇꯧꯁꯤꯟꯕꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯏꯁꯇꯨꯗꯤꯑꯣꯁꯦ ꯆꯂꯥꯏꯕ ꯉꯝꯗꯕ ꯍꯦꯛ ꯍꯦꯛ ꯌꯥꯎꯋꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯟꯇꯔꯅꯦꯠ ꯀꯨꯏꯅ ꯊꯤꯡꯖꯤꯟꯕꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯁꯇꯨꯗꯤꯑꯣꯁꯦ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏ ꯂꯦꯞꯄꯒꯤ ꯐꯤꯕꯝꯗ ꯂꯩꯖꯔꯨꯔꯕꯅꯦ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯥꯌꯣꯛꯅꯕ ꯉꯝꯖꯔꯗꯤꯅ ꯈꯟꯖꯗꯨꯅ ꯑꯩꯈꯣꯏꯅ ꯇꯤ ꯚꯤ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯅ ꯂꯥꯝꯖꯕꯅꯦ ꯑꯗꯣ ꯇꯤ ꯚꯤꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏꯁꯨ ꯍꯦꯟꯅ ꯐꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯣꯀꯦ ꯕ꯭ꯔꯗꯔ ꯂꯥꯏꯐꯁꯦ ꯑꯩ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯑꯞꯗꯦꯠꯇꯁꯨ ꯑꯩꯈꯣꯏ ꯑꯩ ꯂꯥꯏꯐ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯗꯣ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯄꯨꯡ 6 ꯅꯠꯇ꯭ꯔꯒ 8 ꯑꯦꯛꯖꯦꯛꯇꯤቭ ꯐꯤꯛꯁ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦꯀꯣ ꯄꯨꯡ 6 ꯅꯠꯇ꯭ꯔꯒ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯤ ꯐꯨꯝꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯂꯥꯛꯀꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ